Chama kuntra mga Suba Mari Pakningba Athouba Singgi Ningshing Numit ngasi Chief Minister Imnam Khemchand Luchingduna Tiken Resid amasung Thangal General gi mafam dahi katlai katamduna street ki thakta Ikai Khumnaba Utkhr ngasi ayuk angan bada Chief Minister Imnam Khemchand Luchingduna lenga ki Minister MLA amasung makok thongba official kayana saruk yaraga Tiken Resid naroiba oina yatakhiba moirang khomda leiba hicham yai champata Lei-Shu Kattuna Ikai Khumnaba Utkhr Thoramaduda Manipur Legislative Assembly ki Speaker Thuksom Saitabrata, Home Minister Govindas Konthauzam, Art and Culture ki Minister Khuraizam Loken amasung Lenga ki MLA kayana saruk yaki, Nakalamaromda Palace Compound da leiba Thangal General ki Memorial Complex da su leikhidaba Athouba Singgi mafamda Lei-Shu Kattuna State ki thakta chapchana Ikai Khumnaba Utkhr Thoram Singh aduda last post ki Vigul Khongba yauna Manipur Rifles ki contingent namana gun salute pikhi Gun! Fire! Imphal!